Tamenglong District ki Tausem Subdivision ki manung chena leiriba Pangkot 5 Village ta leiriba Pangkot 5 Waterfall asida miyamna chumna yengba lakpagi mahuta amot akai kaya hundokpa amadi gari chamsinba kaya tauriba si Taudanaba amadi tauriba singda khudakta thingba thamle haina P Deha Chongloi Pangkot 5 Village Authority ki chairman na khangankrai Aina thingkraba Lalhobaluf United National Liberations Front UNLF ki lanmi ama District Police Commando Bishnupur amadi N Khunauda leiba Indian Army gi apunba kangbu amana ngarang fare hairi faraba miyoi adudi hairangoi thong maning lekai dagi haigruzam Rajesh Kumar alias Aboiton chahi kuntaret apokpa H Rajan Kumar kawi hairi Laibak sin bathungna COVID-19 sample sing test tongnaba laboratory lising amma thamnaba hotnari haina Indian Council of Medical Research ICMR na khangankrai Twitter da thagalakpa warol amada ICMR na handak laukhalakliba khongthang ase khwaidagi chawba amani haina ICMR na singthari laina asidagi ngakthoknaba hojik fawbada government ki oiba laboratory chatrat ka kuntra amadi lanai laboratory chani ga humputara laina asigi test tongnaba chalairi New Delhi da leiriba Pakistan High Commission ki staff sing chada yankhai da hanthanaba India government warep laukrai Ministry of External Affairs ki warol amagi matungina Pakistan na Vienna Convention gi makada yanakhiba chukti amadi laibak ani gi marakta yanakhiba wafam sing asigi makada hanjin Pakistan angam khai lanshinduna miot minai chathabaga loinana lalhobagi thabak chathai hairi